अहानबद मरोइब पाउ हाई कोर्ट ऑफ मणिपुर की स्टे ऑर्डर असिना मणिपुर यूनिवर्सिटी की अरानब तौबसिंगदा अचौब पारा अमा ओइहौरगनी हाइना केस एन हाइख्रे अफब महिरोई पुथोकनबा होनबना ओजासिंगी थौदांग ओइबियु ओजागी थौदांग लौबगी महुत्ता राजनीति दा याउसनबिगनु हाइना एमएलए थोंगाम शांतिना हाइख्रे Conflict and unrest in Northeast India emerging challenges haibasida numit humni sathagadaba hybrid national conference haudokhre amadi lenga kamadi miyamgi athingba sing loktoklabadi Manipur su Vietnam gumna malem gilam koiba miyoi masing khangdana lakpa yabagi oithokpa leiri kurumjari Istv Pauming Tabiri Basingmutaram Nokchari, Hodi Pau Sandok Napijari. High Court of Manipur Division Bench Napi Kiba Stay Order Aduda, Palliba Wafam Singh Aduna, Manipur University Asigi Vice Chancellor, Professor and Lokendrana, University Asida Towning Batawada Ayaba, Pitokliba, Masagi Professional Ethics Lejadaba, Executive Council that Yauriba Ojasing Amadi Makoibu Support Tauriba Miyoi Singda, Achobo Para Ama. Oihoragani haina khoyathong pukri achobo mapal da leiba Kangleipak Students Association gi head office ta pangthokpa pau gi mifam aduda KSA gi Secretary General Huirongbam Bablu na haikre mana makhata na haikibada High Court of Manipur na takiba stay order aduna Executive Council da member oina leibiriba oja singna achumba masak khangna khong thanglabadi University asida achumbagi damak amadi hena phaba University ama oiraknabagi anoba mayol ama chonglaknabagi yumpham oiragani achumba masak khangdaba makai makhata na BC gi michangda leiduna thabak tawraklabadi maduda chenariba oja sing adu leiba khunai gi yeknabani haina miyamna laukthokuna miyamgi oiba warep ama lawrakpa yai Manipur University Act ta yaudaba provision amagi makhada kader recruitment rules hemduna recruitment process chatharambada University community dagi khonjel amata tholakhidrabasu ngarang High Court ki stay order asida statute 31 clause 1 clause B haibasi Act ta yaude loidana leitaba provision asigi makhada karamna CRR adu sembagi reference piribano haibasi court ta khangal haina stay order da palakliba ase Manipur University gi oina khwaidagi kainingai oiba thodok amani handak sathaki recruitment adugi result haidorakpada BC amadi mahaki khuchabi oja amadi University asigi employee kharagi macha amadi mari mata ngakta thabak khanjilamba thengnakhe court asigi wayel laktriba fawba appointment order piba yakhire haina achumba wayel tabikiba High Court of Manipur gi Chief Justice M. Sundarbu, Kangleipak Students Association case egi maikaidagi hainingai leitana thagai profongdo ke. Recruitment process asigi matangda High Court case ama thangaki case asigi makha tarda narang February gi tang 2026 ta High Court of Manipur stay order thoki stay order si chathaki recruitment process asi niyong wang la chathaki amadi masi makha taba court ki oiba process asi loji phawa recruitment process asigi appointment letter amadi khataba proceeding pumba tawdana directive ama piki haiba directive asi pirakhiba High Court Honorable Chief Justice M. Sundar Kangleipak Student Association case makai dagi haningai leitana thakat phongusari amadi makha tarakba hearing singda asumagi namakta lepiduna haiba non-teaching recruitment process asya kakakani haiba thajaba lup asina thamjari Manipur University ki thabak lawbaga bari leinana University campus ta bomb thamjilamba mushuna condemn tawi haina Manipur University Students Union gi President Nongpok Nganba Yambemna High Crep Kanchipur da leiba Manipur University campus da leiba Manipur University Students Union gi President Nongpok Nganba Yambemna makha taraduna University asigi Senior Assistant Junior Stenographer Junior Assistant MTS Technical Assistant Section Officer na chingba staff mudramari rongi thabak lawbaga mari leinana bom thamjilamba mahire khunaina yamna hakchinna lawe asaiba aranba leiba leirabasu mari leinaba authority da tainabiu mahi tamjariba mahiroi amadi oja singda akia kangpibagi thabak tawbiganu hairiba thabak lawbagi process aduda High Court of Manipur na stay tawrkhibasu leikhre masigi mathakta thabak lawkiba adugi matangdasu mushuna su thigalagani loinana makha taba thabak su mushuna thingjile haike
Manipur University campus ta handak thabak lawbaga mari leinana mahiroi leiba mahi tampam sangasdaida bom thamjelamba si musuna hakchina lawi amadi yaningdo phongdok chari asoengam yaure hari basi oi concern authority singi mathakta oina yengsin biu taina biu mari leindaba mahiroi sing amadi staff sing leiba mayam sing oja sing gida aki tujumba on biganu haina haijari akoi handaki thabak lawgi process asi already court tagi su stay tawnaba order lakhiba laikre aduga musuna su process gi mathakta oina su investigate tawjagani aduga investigate tawringai maraga sidadi khoi side tagi su athing madu thamjari Afaba khunai ama ohenbada human resource phahanba tangai phade human resource phahanbada changba education sector gi infrastructure phahanbana mahaki thodang oijage afaba mahiroi puthoknaba honabana oza singi thodang oibiu oza ama oina oza gi thodang lobagi mahutta rajniti da yaksin biganu haina moirang esiki MLA thongam santina samagra shiksha secondary Manipur 2024-25 ki senthang makhada moirang multipurpose higher secondary school gi naungna saba construction of one additional class room ACR amadi one computer room additional classroom ACR amadi children with special need CWSN toilet sing kushinabagi thoramda haikre Moirang multipurpose higher secondary school gi teaching and non-teaching staff singna punna sinduna pangthokhiba ngasigi sangabagi thoramaduda MLA na makha taraduna Moirang gi manungda khwaidagi liraba school ahum Mukta High School Moirang High School amadi Moirang multipurpose higher secondary school asi matamga chunaba school ohenanaba maki angamba thakta honagani Haujik high school sing asigi anoba school building sing yamna kanna sengbatli haike Moirang multipurpose higher secondary school gi oina ngasi sangariba classroom asigi mathakta mahaki handaki term asigi manungda school asigi entrance da leiriba ariba building asisu G+1 da nauna sanabagi sanction tahonanaba honagani school asigi hostel si amuk hana building nauna sanaba thaurang leire magna apikpa rajniti tawge haibagi wakhalo leite chawkhatpa AC ama ohenanaba rajniti wakhalo tungda thamduna Kusamnana punna sangsinminase haike aingsi oza singna apil tawjaise oza oiragadi oza singi daita do phajana lobiraga oza oido leibiyo democracy satpa leibhangni vote haidu automatically lakpa tabni vote matamda vote tawbiyo ana aina oza sing thamjanigidi maram chadana kariguma school da oza amo oibagi thabak tudagi lanthuoga da rajniti rumda satharagadi madude yengaga leiba ngamoi kanana kanabusu araubiga nu Northeast India da hojik thengnariba awaba pamdaba thodok kaya mayoknariba asigi matangda SK Women's College ki Department of Human Rights and Research and Development Cell na PM Usha Manipur gi State Project Directorate ki senthang makhada conflict and unrest in Northeast India emerging challenges haibasida nimit humni sathagadaba hybrid national conference ngasi SK Women's College Nambol gi conference hall da block A da hodokre Thoramadu Spain gi Professor Oscar Nat Nungi oiba wafam thamduna haudoki baga loinana DM University ki Vice Chancellor Professor W Chan Babu na haikibada Northeast India asi Kanglup chani henbana khundaba amadi Manipur asina Kanglup furup kuntra tarukna punna khundaba apik palamdam ama oibana mapandagi sangsilakpa mitop kayana aikoi gi mahusa gi phibamda akaiba pibatan natana aikoi gi senmitlon kayada su chawna saitheng pirakle Asiguma tanza asida aikoi punna wakal taminaduna thogliba thodok kaya asibu kamdauna mayoknaduna ngakthokadage haibasigi matangda siliba conference asina Manipur gumba apikpa lamdam asida chawna kanaba pibangamgani amadi masigi kanaba singasi aikoi punna lawminasi haike They might be trying to occupy the resources, capture the resources, control these resources. At the same time, trying to exercise the influence in terms of religion, in terms of political decisions, in terms of other social decisions and activities. Organizing Committee Convener Laitonja Mohindro Maitena Haikibada Conference asi Spain dagi Professor Oscar na online gi khuthangda haudoktuna National gi thakta tongan ba college chama yankhai taret na online amadi offline da saruk yare maru oina conference asi Manipur da hoji thokli ba conflict sing khangan nabagi pandam da pangthokpani masina research scholar sing da chawna kana ba piragani haike khogi conference asi da tongan ba khogi
conflict situation ga mari lenaba north east thoi ba issue mayam sing se khanan ne jagadabane high riba sigi conference da gi de koi research scholar sing aduga high riba line se ja changjel liba tongan ba scholar sing da makoi da yam chauna koi gi sidagi phangatpa akoi recommendation sing aduga discussion tarpa kan da makoi da achoba aduga government da policy maker sing da su sigi feedback sing da yam chauna kana ba pe kanin thaje Atongbo Senapati Forest Division gi makhada leiba Liyan Kuno Range Forest ki manung chanba Purul Atongbo Village Fire Prevention and Management pu India pumbagi oina Best Performing Village ki award piduna ikai khumna kre English ngani kun manga kutaruki oina Forest Survey of India na ayaba piduna khul asibu Best Performing Village award piduna ikai khumna khiba adu chingda lanmai chakpa horakpada SMS thaduna mipum tingna khanganduna kanabagi thabak paikhatpa kannabagi thabak paikhatpa amadi umangbu karamna ngak senduna thamgadagi haibagi matangda field da chatuna yengsilaba matungda pibani hari lainungi ising matau karamna hingar hange haibagi matang yawba award adu Range Forest Officer Senapati S. Gitchandra amadi Deputy Ranger Atipro Kaina yauna Purul Atongba Khulgi Chairman da Sel oina lupa lising yankhai yawba award adu kushinake Laingakna amadi miyamgi athingba sing lautoklabadi Manipur su Vietnam gumna malemgi lamkoiba mioi masing khangdana lakpa yabagi oithokpa leiri wafama se handakta amju amadi DIPR na sinduna haukiba February tang 13 da Vietnam khongjatka mari leinana lamdama sigi paumi singna thengnarakibani Vietnam da lehoba tourist sport sing mafam adugi phajaba kayagi paudam ISTV gi paumi khwairakpam nauba songtham aboi amadi Bijia pebam dagi khangmina se Vietnam gi mioi ayamba mikau miram phajaba lagliba tourist sing da akaiba amata pidaba makhoi gi phajaba hospitality kaya paumi sing ha thengnarakhi lambi thongi matang da su amotpa amata thengnarakte loinana traffic rule mapung phana follow tawbusu thengnarakhi February gi tang 15 da Ho Chi Minh dagi Hanoi da numit nini ki khongchat amatchat nanaba sem sarami Hanoi gi khongchat asina lagliba paumi singi aroiba panthungpham amasu oigadawribani India amadi Vietnam ani gi marakta khenaba matam asi pung amaga makhai khenai samna hairabada aikhoi gi matamda pung manga makhai taba matamda Vietnam da pung 8 taba matamni Hanoi yoba matamdadi Vietnam gi New Year's taba maramna shopping mall amata hangamdre Hanoi gi pearl surgery miyamna yamna pamna lik natraga aki amaugi siznariba kongreng manungda yawba pearl lauthok semliba mafamda thungbaga loinana makhal kayagi pearl display tawduna yoliba dukan dastu changduna yenglai phajana semdok sadoklaba pearl amagi mamalasi India gi paisada lupa lakh amadagi horaga lakh 3-8 phawba biri Hanoi gi phajaba mafam amasu oiriba Halong Bay hairiba mafam aduda aikhoi ki team adu Kai Cruise koba cruise amada tongduna khongsalami mafam aduda King Kong film namkhiba ki warisu tour guide na miyamda paudam lakhi kanagumba singna boat macha kayaking tongba singna apam tongduna chanai super boat tongba tarabadi mikok amada lupa lakh kunga manga makhoi gi dong dalawi masi aikhoi gi India ki paisa dadi lupa lising amaga manai All Manipur working journalists in Amtuna Mapumoiba Tang Lauraga February Tang Dramatigi Vietnam city Ho Chi Minh City Madi Hanoi capital extended tour ni when Amtuna Silaga Laki Basi Hyper tour say Hokiba that trip da Ho Chi Minh City da Tungla Matung mafam aduda namit humni gi explore tawba dugi maramda koi sijiluba research tawba nainaruba yengluba mayam ama leikhraba matungda
ngasi se akoina Hanoi capital gi yamna famous oiba tourist center Hanoi Bay gi mafam dani mafam sida akoina thunglabaga head uba mikupta akoida fawu se tourism na yangning ba langtakpa khaurang ba adu mafam amani yamna yangning ba exciting oiba jaga amani akoi ba se sinna oina question laga jing sigi marak sida isingna leiba yamna yengba puning puna nungai ba adu mafam amani hari mafam sida foreign tourist makan tongan ba country lagi ama malai tunglu university tongan ba cruise ba atang ba jamba makan cruise la aga nasida mai magi enjoy to buduni group kharanaagi speed boat daagi chatlaga singi natraga sing sigi manungda lai ba mayam si yengba aduga small boat da natraga na koi kayaking sana hi honjaraga yengjaba yabagi kudong jaba aduni tamatang sida akoina thamjaning badi Manipur da makhal kayagi tourist place yam laikre hari basing ase akoi ngasi di mafum akoi gi lamdam du da lamdam sida mi lakbagi sang tourist lakbagi sang di asum nem kre maram de akoi gi lamdam se akoi gi peace laitaba natraga na am conflict laiba adugumba area oi banina Ministry of Home Affairs na PAP restriction toksunba foreign tourist sangandaba changba taragasu permit laroga changgadauba adugumba yam sangaba process mayam ama leibanina tourism lakpasi yamna wale adubu akoina adummak atopa foreign gi mi mayam ama mapum se laibase akiba amata phawdana magi mana yangjaningiba janingiba adumba center sing adu bakum sing adu tourist spot sing adu ni laise tanagumba amatana amada disturb tawde mana tawgada mana chaning ba yening mayam adumak loina mak yengaga adumak lairi ba thumsni Lagliba April 3 tagi mapan phawba All India University gi thangta championship Manipur University da pangthok lagani haina MU gi Assistant Director of Sports Dr. CS Pradip na phongdorakle Department of Sports Manipur University na Sinduna Rajkumar Sanahal Singh Memorial Manipur University Inter College thangta Men and Women Competition Manipur University gi Dr. Kamal Indoor Stadium da pangthokhiba thorom da tongan ba district singda leiba college mapan na sarukya ke Dr. Pradip Namakataraduna, Mamang Dagi Chathaduna Lakliba, Thangta Championship asi All India gi Association of University gi calendar da hapnaba Honaduna Lakle, Masida Handak MU gi Vishina, Ipa Ipu Singdagi, Leraklaba Thangta Asibu, AIU da Chatuna, calendar da hapnaba Kanganbadagi, Handak Chahi 2025-26 dagi, Hablak Labani. Loinana Thangta Haiba asi Mamangai Matamdagi, Ahal Singna Thambiram Badagi, Sana Konaba Sports ki thakta ontoktuna tungi haurakliba kayada kanaba kaya phanganba ngamale haike Mamangai dagi bisi dagi hauraga koina Association of India University ki calendar da hauna balakpani honarakpani adubu hajuji obiri ba officer elo kanur singna masamak da satlaga masi akhoi baibu gi oiba leiraklaba akhoi gi inat asi calendar da hapaga India gi mafam chinba thuna masi taunaba haruda University of India Association na yabirakana akoi All India Inter University handaki sahi 2025-26 ge horani masima akoi university na host oiragani haibasi opam se thamjari pandam se akoi college mayam sidagi competition pangthok team am semgat kadabani sigi team sina All India Inter University thangta championship ta participate tawgadabani pilgi tangtau tagi mapan toli sigi Yumthong khudingda afaba thaknaba ising Panganabagi Kongtangda Jal Jival Mission gi makada kumbi AC gi manung chanba wapokpida paikhatliba water supply scheme ngasi miyamda khushinnabagi Jal Arpan Diwas Thoram Bisnupur PIC Division PICED Manipur na sinduna wapokpi melekai community hall da pangtokre thoram aduda kumbi AC gi MLA S Premchandra PICD Bisnupur District Executive Engineer P Rambo Senior Politician Ithai Ibobi yauna Lamda Madugi Masak Naiba Miyoi Singh Amadi Water Supply Scheme Madugi Committee Member Singh Susarukya Ke
MLS Premchandrana ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯁꯤ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡꯗꯒꯤ ꯆꯤꯡꯈꯠꯂꯒ ꯐꯤꯜꯇꯔ ꯇꯧꯔꯒ ꯁꯦꯝꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯅꯔꯕꯅꯤ ꯇꯨꯔꯦꯜꯗ ꯐꯠꯇ ꯍꯥꯎꯗꯤ ꯊꯥꯗꯕ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯒꯅꯨ ꯑꯃꯗꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯃꯗꯨꯇꯗ ꯑꯁꯦꯡꯕ ꯏꯁꯤꯡ ꯊꯛꯄ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ PhD department पुखलागा कोई लमदम सिदा सेमा इबा कोई इसिंग की मरी लेना और इबा मैम सिंह से सीजन मैम ना कोई इसिंग से थारक को मतम दा दरकार लेता बता कोई थादो मतम दा कोई सीजन बस आम तो सीजन रखा दा होरे टेप बांबू इसको कई भी टोंगा टोंगा मा इसिंग मैम की खाना ना मफम की सेम सिंह दा मुथला को थंबा याम सिंह दा कोई मुथला को थंबीबा अदु दरकार ले तो मतम दा कोई सीजन नगा की होना से इसिंग सेक्शन जाए बनी EEP Rambona PICD na water supply kaya ama sarabasu masibu yengsinbagi miyanggi chauraba thodang lei maram aduna isingi kanaba maru oiba maram sing amadi kamdongna ising mangandana sijinagadage haibasi aikoi punna khangminanabagi tangai fadaba leire phongdoke अपोपी प्रजा मैम कोई अमुकना कोई PhD की तरफ की हाइजरी मधुदी कोई सारगा थमजरीबा वाटर सप्लाई स्कीम मसीबू फजन येंशिनबियु इसाना की युमनी खलगा कोई इसाना की पोर्ट खलगा मसीबू येंशिनबियु Delhi da pangthokiba India AI Summit aduda Malemgi Leibak Chama Supna Nipan gi mamangda Congress na India bu ikaiba nanghanba nate BJP na nanghanbani haina Manipur Pradesh Youth Congress ke Vice President Naurem Avinash na Congress Bhavan Paumi Singha unabada phongdokre MPYCC gi hanagi President and Popular amadi atai pham puba kaya yauna pangthokpa pawgi mifam aduda Avinash na makha taraduna pangthokiba summit aduda political backing leiba Galgosias University na Chainana saba robot dog unit ribu University asigi innovate tawduna sabani haina AI summit aduda utpa adugi mayukta protest tawba IYC gi President Uday Bhanu Chief amadi atai thomi kaya Delhi Police na phajinba laibak thibani asigumba aranba tawba University asigi mayukta lepagi damag phajin khiba thomi pumba athubada thadokadabani natrabadi akanba khongjang kaya sangshilakani haikibaga loinana hiramasigi matangda BJYM gi thomi sing amadi BJP Mahila Morcha gi President Lotikana Nitaipa chuthekta leiba BJP office mamangda nakal amatagi oiba yumpham yaudaba Congress na India bu ikai firup nanghale haiba wafam thamkiba adu lamdama sigi miyamgi oina laibak thibani haike nahana koina media da uba matamda kogi sigi kogi thamban sangnang ni mawang kogi BJYM amdi BJP gi Mahila Morcha na koi protest tawu matamda moina media da moina briefing thamam matamda one sided story oin thambiba haibadi koina youth congress na AI summit thugai protest tawi lebak myam da yole haibado adu khata hai kari marangi protest tawri bano haibadi moina press media mafam da thambida ba haitare sane generation expose taw ki ba koi gi asi lebak myam da yole indego adu ga hairi ba Gangotias University haibase political background nam leiba haitare pangtor AI summit asida Gangotias University asina koi gi moi space expose so jeda koi gi IIT mari sidagi moina space amna chaun ka leirame ba si This is not possible without the political involvement hanging ever. Runa koina phagi ba kogi Indian National Congress ki youth president amadi atopa wakasing atubo matamda thadok piu thadok thaba taragadi koina atubo matamda bharat pumba sin bathongna koi akan khongjang changsilakani haina Garigi number sing Mars Fawagi Manungda Mitay Mayakna Tadrabadi Maduda Thorakpa Afafata Kudingmaki Texak Pumba Masamasana Pugadabani Haina Taunkiba Milalgi Wafam Kudaktagi Handokli Haina Milalgi Poktakloi Sadopam Toma Mangangna Kangla Pat Season Market Teleba Milalgi Melu Shangda Paumi Singa Unabada Fongdokre Sadopam Tombana Makataraduna Thasiki Kunmarida Milalgi Thomi Singna Gari Singi number Mitay Mayakna Tagadabani Haina passenger puba gari singi parking da chatuna khangan kiba wafam adu leibak ki hauji koiriba phibamasi yenglaga kudaktagi handoknabagi warep lokibani haike marangan akogi loan me ki matangda mai na gari number plate ta thabai matangda tawibadu hojiki leibak ki irang jina maram boiraga masi hoji cancel tawjare Universal Friendship Organization UFO Nongpok Sengmai Battalion gi manung channa leiba Maitei Huyel Lalong Sintam Sanglen Sajal Academy UFO Panjakhong branch ki anirak suba Rising Day gi thoram ngasi achamba thoram amaga loinana pangthokre thoram adugi manung channa Leirongthel Ningen Gram Panchayat ki
Panjakong Ward number 9/10 gi member Thokchom Thoibana Ibudau Pakhang ba yekpa Malengi Firal Chingat Kibaga Loinana organization asigi member singna Firal gi mafamda ikai khumna basut ke Saidam Cancer Hospital Rahuri Maharashtra Devdas Pratishthan Mumbai Amadi National Medicos Organization Manipurga Khusam Naduna Manipurgi Tongan ba mafam singda pangtokadaba free cancer screening medical camp ama Palace Compound Laiba Bal Vidya Mandir da Ayush ki director Dr. Akoizam Lokendrana Hodokre Thoromaduda screening camp asiga mari lainana Devdas Pratishthan Mumbai gi chairman Dr. Vaivavna India da cancer hairiba laina asi muthat nabagi pandamda asigumba thoromasi tongan ba state singda pangthokpagum Manipur da su pangthokpani Indian gi oina yengbada North East India asida cancer nabagi changasi yamna wangna lei cancer laina asi haurakpada khanghorogadi layengbada laina phanba ngami maramaduna isa naraktingai da screening tahobana laina asdagi ngakthoknabagi khwaidagi phaba khongthang ama oigani ngasi haudogliba free cancer screening camp asi hayengsu Manipur gi tongan ba khungangi lamsingdasu pangthokani haike. The purpose of coming here, we all know, Northeast has a very high prevalence of cancer. So in the cancer, we all know early detection is cure. If we detect the cancer in an early stage, so we can cure it also. So the purpose of the camp today is to screen the patient who are susceptible for the cancer. Chandel District Hospital da Nomagi Oiba Cancer Awareness Program ama pangthokre AOI Babina Specialty Hospital Khabaisoi Amadi Directorate of Health Services Government of Manipur ga khusam naduna pangthokhibani program aduda AOI gi doctor singna nupi singda yamna toina naganba cancer singi matangda amasung section thaurangi matangda wangangkhe thoromaduda Chandel District ki asa worker singsu saruk yakhe Lagliba February tang kunipan phawbagi manungda phogak chau ikhai dagi saiton khuno phawbagi lambi koilas thabidrabadi Mars ki tang amadagi lambi thingbagi khongjang changsilagani haina English ngani kulumdagi May gi tang ahum dagi haurakhiba iranga sigi haurafam oiriba phogak chau ikhai gi khunja singna phongdorakle ngasi paumi singa phogak chau ikhai gi khunja singna phogak chau ikhai mamang lekai da unaba amada lamda madugi nupi singna phongdorakhibada Phogak chau ikhai hairiba khulasi thokliba irang asige haurafam oiba lan ge saitheng chauna phangliba khul amani Phogak chau ikhai dagi saiton chaliba lambi asi khul asigi tanatana tidim lambi dagi kumbi phauna haliba yamna maru oiba lambi amasuni lengaga sina miyamgi awaba ubiduna lagliba tang kunipan phawbagi manungda koilas thabiu karigumba miyamna thamliba wafam asi tabidaba thoklabadi lagliba Mars ki tang amadagi lambi asi matam kaktana thingjinbagi khongjang hauragani haike Chief Minister lakpa matamda moirangdagi na wangu phaudi koilas tharani haiduna lakthok pirambi aduga akhoi gi sigi matek sidi panbiramdre Chief Minister nasu aduna akhoi di lan sida mayok naraga laibanina angang nubi school kaba lambi chatpa adai nungsa sare iphunna haure nong tare buru laure athuba matamda sigi phibam thi yengaga sarkar gi maigaidagi athubada sembiyu koilas thabiyu haina haijaba je masing khangdre tharani haiga thadadana leibase akoi gi thamoida yamna penjadre laiba tang kunipan se sibaugi manungda koilas thabidragadi laiba tang amasidagi akoi lambi se pura direct oina thingba hauragani aduduna tang kunipan baugi manungda koila thabiu haidana akoina media gi thongda haijari All Manipur Working Journalists Union amadi Siza Eye Care Foundation anina khusamnaduna Nomagi oiba free eye screening and cataract surgery camp ama ngasi Manipur Press Club ta pangthokre journalist singi oiba akhanaba camp aduda mio yankhai romna makhoi gi mitki oiba anaba sing yengkhe ngasi camp aduga mari lainana Siza Hospital ge PRO ke Surjitna KMC lamdamasida lairiba paumi singna lauriba thodang asibu hospital gi maikai dagi ikai khumnaba utpa oina New Year gi gift oina sinbani KMC da anok hapa mathau taba sing Sada Kuntra discount da anok fangangani aduga mitki ngodong leiba yauna ate operation tauba mathau taba singju PMGAY amadi NPCB gi makhada lemna operation phawba taugani haike Haiba I came as a pandemic as Siza Hospital
ꯎꯔꯤꯕ ꯑꯃꯗꯤ ꯄꯥꯎꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯅ꯭ꯌꯨ ꯌꯔꯒꯤ ꯒꯤꯐ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯀꯦꯝꯞ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯦꯇꯔꯦꯛ ꯒ꯭ꯂꯨꯀꯣꯃꯥ ꯂꯩꯕ ꯑꯃꯗꯤ ꯑꯥꯏ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯗꯤꯇꯦꯛꯁꯟ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕ ꯀꯦꯝꯞ ꯑꯁꯤꯗ ꯁ꯭ꯄꯦꯛꯇꯤꯀꯜꯁꯀꯤ ꯑꯣꯏꯅ 30% ꯗꯤꯁꯀꯥꯎꯟट ꯄꯤꯖꯔꯤ ꯑꯃꯗꯤ PMJYꯒꯤ ꯃꯈꯥꯗ ꯑꯃꯗꯤ NSCBꯒꯤ ꯃꯈꯥꯗ ꯀꯦꯇꯔꯦꯛ ꯂꯩꯕꯁꯤꯡꯁꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯄꯤꯖꯒꯅꯤ ꯉꯁꯤꯒꯤ ꯀꯦꯝꯞ ꯑꯁꯤꯗ ꯀꯨꯃꯥꯔ ग्लूकोमा स्पेशलिस्ट डॉक्टर प्रिया लक्ष्मी रेटिना स्पेशलिस्ट सरुक याजरी के मधुगा मरी लेनना आमजुगी प्रेसिडेंट असेम भक्तना पाउमी सिंगना मसागी मथौना मरम ओइरगा हॉस्पिटल दा चतुना अना लायेंग तौबदा थेंगनरिबा अवाबा कया असिबु येंगलगा तोंगा तोंगानबा हॉस्पिटल सिंगना पाउमी सिंगी दमक अखन्नबा थौरांग कया पाइखटपिबा सिगी दमक आमजुगी माइकेदगी थागतले लोइनना मखातानसु आमजुगी माइकेदगी तोंगान तोंगानबा हॉस्पिटल अमदि डिपार्टमेंट सिंगा खुसमनदुना पाउमी सिंगी याइफा थौरांगी थबक सिंग मखाताना पाइखटकिगनी हाइखे सुमाइना अखोय पाउमी सिंगी रुटीन सुमाइना तौबिरबसिबो यामना गासै अदु मतुंदुसु तौबिरकनेना खंजै अखोय पाउमी सिंगिसु मतम लेतवा अदगी रोइतबनि सुमाइना पुन्ना पुन्ना केम तौरगा सुमाइना येंगबसिबु यामना यारे अबगा रोमनि अनि मुक्ति दातनते सिंगी सिंगी येंबे यारे सैदा दुम हैपे जनरल कनोमनि खाताना सिदगी सिदै येंगबसिना हेंग खाताना अरुबो लेरंबा कनो लेरमगदि यारे चलगा येंथोबे याबे गुदुं चाबदमा फगनि लंबीदा थोक्तुना पैसा खाइबगी थबगसी तौरगुमसी हाइबा खोंथांगदा ngasi drive chathaba hokre United Women Development Organization gi secretary RK Tomishanana ngasi lambi sorokta gari thatuna thabal chongbagi sel khaibagi chatnabi asi thingnana ba UWDO Bisnupur district ki ima singna drive chathabada leisabi macha khara thengna rakhe makhoi bu tawdana ba ningthina wari sanaduna gyan taminakre hari amoromda thabal chongna ba sillang bada music amadi light ki mamal asi asuki matik yamna wangba maramna थाबल सिनलिबा नुपी मसा सिंगदा अवाब ओइरे मरमदुना म्यूजिक अमदि लाइट की इसेलेनाउ सिंगना सु का हेना पैसा लौबिगनु हाइना UWDO के सेक्रेटरी ना मखा तारकले कुछ थाबन चोंगा अगर लोइना लाइबनी याउसंग लापदा थाबन चोंगदना करा मतम द चोंगनी तौबदबु की लैरिबा आई इचा सिंग येंगoi मसी मबि दै बम्बा पि तारग हाइरेबा इमा अखोइना तौरिसे बेन गिसे पैसा यामना चंगेलु कैनोदा थाबल लमा चोंगबदा अदुना हाना लौरम पैसा नते लुपा लिसिंग गुद्रा मरपु लौनरे हाय करिगिदमक्ता पुंग निपान मापनदगी चोंगागा बारो ममांग लोइसिंदबसु यादब थबंदा लुपा लिसिंग गुद्रा मरपु लौबिगनु अदुना हारिबा पैसा से लिमिट अमदा लुपा लिसिंग कुल्लम कुंथ्रा अम लौरगा लोइसिनबियो हायदना डोंट बेन लैदिबा अखोई म्यूजिक कांगुदसु अखोई बिष्णुपुर डिस्ट्रिक्ट ओदोगी मेंबर सिंगना हनाना निंगसिंगजरी DFO Chandel na Sinduna Chandel gi Panchayat Laiba Maha Area Chief Association gi Holda Forest Fire Prevention gi Awareness ki Thoram Pangthokre Khulgi Ningthau Yangkhai Mathoi amadi CSO Singyauna Pangthokhiba Thoram aduda DFO Chandel Dr. N Munal Maitaina Manipur se forest ki sarukna chada munra manga dasmik mari taruk oibana mahusagi inak khullaba lamdam amane Chandel su apunba pak chawba lising ani chama square kilometer ki manungda lising amaga chanipal tara manga square kilometer forest ki saruk oiduna Manipur gi ani suba forest ki khwaidagi yamba district ama oire Dr. Munalna makhatana ngasi lagliba khulgi ningthau singna isagi khulda hankhraga khunja singda mai kanbagi paujel sing pibi badanatana khul gi chanarakpa mai thaba mibu maralgi matung ina dandi pibiu amade mai chakpa tarabasu mausagi leijarakpa mai kanbagi pambai sing sijinabiduna lamai chakpa kanminasi haike CNPO gi president Francis Thamdokna Forest fire haibasi prevention is better than cure haiba aduga chap manai mai chakringaida aikhoi section se chakrabadi awab oigani masida ngasi tilliba ingthau singna forest department pu mateng pangpham thoi haike Bharat Sarkar ki Ministry of Rural Development and Panchayati Raj na khungang chaukhatnana ba senthang yamna praja singi damakta thadare fan singa si kadai phawba praja singi damakta niyom chumna sijnari bage haibna chingba sing adhubada thidoktuna fan lana sijnaramba singi mathakta chap chaba action lokhatlagani haina All India Panchayat Parishadna handakta nominate tawkhraba Manipur State Panchayati Raj Parishad ki President Laisang Them Chanayain phongdokre Kendragi wangu nauda khongda lamdamadugi maira paibi praja miyamna mahakpu taramna okre
El Sanayana makha taraduna Jila Parisad Pradhan amadi ward members singna fan lana sizinaramba thabak tawdana paisa lokthoklambe sing sab sana thidokchuna maral leiba singi mathakta thabak paikhalagani haike पंचायत अखोई लेरिबा इंडिया की कंटेक्स्ट ता प्रधान नत्रगा लेरिबा कोई MGNREGS की थबक सुबदा मेचिन न सुरगा पैसा पी हेबसे क्वाइदगी चाव मरानी को से आत सुंगा यादे से मोय जे जौदुनी अदुको हौजी हौजी लाकादा बसिन नियम चुन्न चटमिननबा प्रधान ना जिला ना मेंबर ना नियम चुन्न थबक तौरगदी खुंगंग याम थु चावखटकनी फन्याम थादरैको आदगी फन्याम थादै आइखोइदा खुंगंगदा करिगुम मोयना हारिस खुंगंगदा अहोंबा चावखटपा करिम लैत्रबा स्टेट सु चावखट्री country is offered the having one. The car is Kungang Pukalo Havaneva. National Oiba Kana Naina ba discussion sing Amadi Lakada Bachahi English Singani Nifutaret Fawada Indiabu Bexit Bharat Ama Oinaba Honariba Sida Youth Singna Makogi Aning Bapamba Sing Fongdok Naba platform Ama Oiriba District Level Bexit Bharat Youth Parliament 2026 Thawal District Oinasu Thawal College Thawal na Sinduna College Asigi Multipurpose Hall the Pang to create 50 years of emergency lessons for Indian democracy haiba topic ta pangthokadori by youth parliament asida district asigi manungda leiba tongan ba college ki masagi chahi 19 dagina 15 fawbagi manungda leiba mahiroi kyana sarukya ke Viksit Bharat Youth Parliament adubu haudokladuna Principal Professor A. Nabachandrana pangthokliba thoramasi aikhoigi mahiroi youth singbu communication gi skill hengatpada yamna mateng oigadaba district level competition asigi matung state level competition pangthoktuna national level fawba pangthokadaba competition amani haina haike sangdamnaba da Thawal College ki mahiroi yumkhaibam Bishwaraj na first L Sanathoi na second amadi N Maniroto na third takre Thasigi Kuntarukta Security Force na Bisnupur District ki Nambol Police Station na Konba Ulau Chanuradagi Manipur Police Department ta Constable Driver Oiba Kongkham Sanazauba alias Ibomcha Sainifum Doi Kauba Mioi Ama KCP MFL da Naunami Pusinbada Chenaduna Pare Haina Nungtigi Pausi Singda Fongnaraklibasi Security Force ki Semjin Sajinba Warolni Kongkham Ibomcha Hairibasi KCP MFL da Naunami Pusinbagi Thabak Tauba Mioi Nate Mahaka KCP MFL ga Karigumba Hiram Amatada Mari Lainade Haina Lona Thinkraba Lobasigi Information and Publicity Secretary in charge S Mangalgi Cherol Amana Sengdorakli Hauji Pawgamar Thana Tenu Bremtalokchari CJ Hospital Slangol na February tarik 19 haujaduna kumanga phauba pangthok jagadoriba free OPD consultation camp asida miyamna saruk yabiu dermatology ENT eye surgery medicine gynecology orthopedics pediatrics psychiatry amadi dental na chingba departments kaya asida free OPD consultation gi khudong jaba pizari loinana medicine surgery amadi investigation singda jada kungi concession pizagani akupa marol gi damak pizari ba number asida pau phaubirakna ba khanghanjari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azabetamo Sige yung say, next time, tinacheksin na laksilaga tamlo ba ni ne? Dadarang se, juhar habaga am takidrabo. Asum na, mayam na machalbog na option lugum. Masige yung masibog, aso yung antok na batagi. Next time, tinapseli. Next time, juhar habaga yung matok na nabasim mani. Zarman chakmo isi na mana, concrete katok na tinaba matanda, kapamang amok na hinggal adli. Next TMT, strength is in the way. Honglagli ba pun sige lambi sida, aray ba tsaba yaba makay sasinari. Aduna hidak lang thak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Admission open Capsule Medical Course for NEET UG 2026 Crash Engineering Course for GMains 2026 Class 11 Foundation Council CBSE NEET UG and GMains Come and complete your dreams Breaking matungda mayam utaram nokchari makhataba pauda
11 August 2020 COVID ki matamdagi hauraga Jenims Hospital gi oina laukiba contract staff nurse oina laukiba apunba nurse chani kuntra asina Nisang sitna leibak miyang gi damakta lauriba thodang singbu lupki mahus sinduna Operation on Eradication of Public Enemy KCP taibangan ba group na ikai khumna ba utli haina lubasigi Publicity Secretary Slingamba Maitaina Thadorok Cherol Amana Hari Cherol asina makha taraduna hariba nurse chani kuntra asina hojik thokliba conflict asigi mamang dagi hauraga laurakiba thodang sing amadi thengkhang kayada thawai khubak ta haptuna Thaugai kaya su lauduna lakiba adugi damakta su Operation on Eradication of Public Enemy KCP taibangan ba group na ikai khumne hairi contract nursing asina ngasi fawda chahi manga 5 years hena contract ta thabak sing puraklaba nurse asi Jenims Hospital gi regular gi ahangba posting adu anowa staff lauduna mention bagi mahutta contract staff nursing asi regularize tobuna Manipur lenga kamadi mari leinaba singi achumba khongthang oigani hari wafam singa sigi yumpham oiraga wafam singa sida yumpham oiraga contract staff nurses sing ashina solution puraktriba fawba KCP taibangan ba group na Jenims ki mathakta mieng changlagani hari contract staff singnasu amata oina punsinduna hena khumang changsinna thabak tawba ngamnabagi damakta lingjel manana leminana su hari atopa maikai dagi ayatpa apanba Pidanabasu Cherol Asina Kangalakli. DM College of Science ki Taruk Suba College Week Thoram Ngasi College Sigi Ground Pangtukre. Thoramadu DM College of Arts ki Principal Professor Sagol Sem Lanchen Bab Mitei. DM College of Science ki Principal Professor K.S. Birbal. DM College of Commerce ki Principal Professor K.S. Rajan Amasung Student Union 2025-26 ki Vice President Professor Kubendra Chingbana Maru Oiba Myoisim Oina Saruk Yake. Kangla dagi mera lauduna haudokiba taruk suba college week aduda Mars pass competition su pangthoki DM College of Science ki Principal Professor Sagol Sembirbal na chahi amada tawgadaba mairoi singi oiba tongan ba thoram sing punchillaga chayolamagi manungda punna pangthoknaba college week ase sinbani masida mairoi singi oiba thoram kaya pangthokani oja sing amasung mairoi singna chahi chupa lairik khaktada mai onsinba yaraktabana asigumba thoram asi pangthoktuna oja amasung mairoi singda kanaba kaya pinaba honabani haike ahal lamanjing sinbiramba college ma lergadi school ma lergadi madugi sports meet tawgadabani aduga literary program tawgan so that chhatra singju oja singju all together matam khradi entertainment oinanaba akhoi ngasai education da tense laibdo kitang lokthokpa ngamnaba madugi follow up oina akhoiranga sisu asugmo sports misi pangthok sabani Federal Students Organization Kanglei Paki Thopuramba Singh dissolve Tore Anoba Thopugadaba Khandriba Fawba Interim Council na Thopuragani Hari Federal Students Organization Kanglei Pak Fesok Head Office ki Secretary General KS Manjit ki Cherol Amana Hai Federal Students Organization Kanglei Pak Fesok Head Office ki 2024 dagi 2026 Fawba Thopuramba Singh ngasi dissolve Tore Maramaduna Hanna Chanaramba letterhead amadi finance ki receive Singh adu Chanararoy Maramaduna Anoba Executive Ama Sem Driba Fawba Fesoki Interim Council Ama Semle Interim Committee ki Chairman na Arambam Thoithoi Convener na Kanguzam Amarjit Amadi Ko Convener na Kangembam Manjit na Oigani Hairiba Myoy Ahumna Saba Committee Asina English Gani Kuntaruktagi Kunipangi Anoba Thau Pugataba Singh Athuba Matamda Lebak Miyamda Kangalagani Haina Cherola Sina Makatari Ningol Khut Manipur Wangjingna Sinduna Lairik Fongba Amasung Saireng Saidinabagi Thoram Amangasi Korirol Sangdel Wangjing da Pangthokre Ngasi Fonghiba Kangembam Sanahanbi Devi na iba Mahuksa Haina Mingthonba Sairengi Lairikasi Manipuri Korirol gi Pukaida Khudol Tamba IBSigi Ahanba Lairikni Ningol Khut Manipur Wangjing Secretary Haikam Chawbana Lobasigi Damak Fongba Lairikasi da Saireng Yankai Humdo Yauri Lairikasi Tharaga Ningol Khut Manipur Wangjing na Phongba Lairik Puna Mapan Suri Hari Ngasigi Tharamadu da Korirol Sandok Loop Wangjingi President Tongbram Babulal Ningol Khut Manipur Wangjingi President Khundongbam Gunamani Leima Sayoka Tenthagi President Kartik Maiba Amadi Manipur Saita Parisat Thobal District Masagi President Dr. Yumna Mahendra Kumar na Chingbana Sarukyake Tungda Saireng Saidinabagi Thoram Pangthoktuna Aiba Aibi Tara Manga Henbana Masa Masana Izaba Saireng Sing Pathokna Ke
Civic Action Program ki makhada 169 Battalion CRPF na sinduna Kangchupta laiba internally displaced persons singi mayum mai chakpada awaba nanglabat nupi singda sewing machine mapal khushin nakre Kangchup Community Hall da pangtok ki batharamadu 169 Battalion CRPF ki commandant SI Suresh Kumar yauna tongan ba battalion asigi officer singna sarukya ki lamdam asida CRPF na micham yam gi yaifana bahotna tuna lakle Manipur da thokliba irang asida su CRPF na chingkhong chingya da satuna civic action program asigi makhada dangai phadaba kaya mateng pangduna lakle ngasi yenthokiba swing mission asi makhata na phanghodaba awatpa singsu phangangani haike Apunba lilong chajing mayra paibi lupna sinduna sanaru singi numit thoram lilong chajing kangjaibung lilong chajing awang lekai Imphal West da pangthokre thoram aduda apunba lilong chajing mayra paibi lup ki president maibam benu leima Rural Engineering Department Government of Manipur ge Superintending Engineer Larianjam Maipak Singh All Manipur Handball ge Secretary Arambam Birendra apunba mayra paibi lup ki advisor Tonjam Memcha Dangthabal Khopum Women Society ki member Kamai Sanatombi amasung Lilong Imphal West ki tongan ba ward singi caretaker councillor singna president member sing oina saruk yaki baga loinana lekai adugi mioi kya su saruk yaki thoram adugi manung channa Lilong Chajingi apunba inat slow loop ki artist singna saba maibi jagoi utpa tongan ba mera paibi ki team singna saruk yaduna Thauri chingna bina chingba competition sing pangthoki amaso cultural program kaya su utki thoramaduga mai leinana sanaroi singi numit asibu sili langliba apunba lilong chajing maina paibi loki present maibam benuna sanabana aikoi amata oibagi lambi da purakpada chauba thodang lobata natana pangal chang yengbagi lambi amasu piri nupi sing khaktagi oina ngasi sanaroi singi numit ka mari leinana pangthokliba masana singasina lekai asida hena nungsi sanaba puraklagani Hawgliba mirol da nat ki oiba masana sing khangan basu yamna mathautai phungdokki Prem Dharagi leptana satharak pateng bangi sarukama oina khongman zone 4 atom lerakta leiba atom kula daza singi sangai da thongju kendragi manungda leiba al oirabi ima kuni thoida chamba sol khudol tamkhre Prem Dhara Charitable Trust ki trustee Dr. Wahengbam Roki Chana Trust asi Laikhidraba Khundrakom Ongbi Nungsi Devi gi wakhalolda yumpham oituna mayam seba taungnaba mateng taungnaba semkhibani haike thorangi athoiba lengbirakpa laishram jatra singna haujiki matamda imung manungda yamna thuna honglagliba chatnabi sing asina tungda kudong thiba kaya mayoknanabagi phibamda leire mangtharakliba sanskar asibu aikhoina matang chana yenghongdrabadi tungda haurakliba mirolda achoba problem ama mayokna hauragani haike Don Bosco High School Langzingi Annual Sports Meet 2026 Special Secretary Fishery Laishram Nandakumar na School asigi ground na pangthokre thoramadu Director and Administrator Don Bosco High School Langzing Reverend FRKS Joseph Retired Headmistress Don Bosco High School Langzing SD Haneshori Amadi Don Bosco High School Langzing Headmaster Reverend FR Joseph Nelly Sherlil SDB na maru oiba miyosing hoina saruk yaki baga loinana oza amadi mairoi kaya su saruk yaki thorangi manung channa school asigi mairoi singna tongan ba house singi Mars Pass competition pangthokpaga loinana cultural dancing pangthokki Special Secretary Fishery Laishram Nanda Kumar na sports meet hawdokpa aduga mari lainana wafam kaya phongdokki Yalongai dagi leraklaba lamdama sigi masana singda yumfam oiduna Maichau Khongnang Thaba Mahikolgi Suba Annual Sports Fest ngasidagi Singjamai Waikhom Lekai Athletic Club ki ground hokre Thorangamari leinana Maichau Khongnang Thaba Mahikolgi Principal Sanasam Basanta Kumarna Mahiroya sina lairik khakta danatana laishu su ningthina khangba mahiroi puthoknaba miyeng thamle ngasidagi horiba sports ki thoramasida indigenous games ta hena maru oiba pigani haike Lamdamasigi inat lining laichat yokhatnaba honabada oigi lamdang oina salai rail sidaba khongba maru laifamgi thaugai kaya saruk yaduna lakhibi moirangthem mina leimana wangkhai soibam laikai da leiba maki yumda haukiba February tangkul lamtagi humni panba irai numita taibang chengjal loiraduna mapugi nakta lerang lenam oina tinkhibada khongba maru semgat luki thaumi singna laikhidrabigi yumda awaba saruk yabagi thoram pangthokre
ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯁ꯭ꯄꯣꯔꯠ ꯖꯔꯅꯦꯂꯤꯁ ꯕꯦꯅꯤꯡ ꯊꯧꯖꯝꯗꯒꯤ ꯂꯧꯕꯤꯔꯁꯤ. I declare the 68th Master Badminton Championship 2026 organized by the State Badminton Association open. Manipuri State Badminton Association gi meng makhada ngasi degi sing amadi tamgi district mapan Imphal East, Imphal West, Thawal, Bisnupur, Kaching, Churachandpur, Sandel, Senapati amadi Ukhrulgi veteran tennis sanaroi Manipur taramari na sarug yaduna Dam University Complex manakta leiba Manipuri State Badminton Association gi indoor hall da Humpunipan Suba State Master Veteran Badminton Championship Manipuri State Badminton Association gi President MLA Thongam Biswajit na Thorumapu iduna hogdokrai. Thorum masida Association asigi Secretary Ais Sanjeev Sharma, Senior Vice President G.A. Sitaranjan, Tournament Committee Convener Ais Jugin Namadi, Association Asigi Treasurer W. Prem Kumar Su Saruyaki, Pangtokatoriba Competition Asigi Ngasi Obunimiki, Sahi Kuntra Manga Mataki Men Singles Ki Sanakiba Quarter Final Match Imphal West ki Sanjembam Ningthaujong na Imphal East ki Mangte Sarjan Kombu Set Ani Sino category asigi sahi nipu mataki quarter final match singda Imphal East ki S. Sur Kumar na Imphal West ki Saubam Binoy bu Set Ani ama Kaching District ki L. Dinesh na District asigi N. Sanjit bu Set Ani Sino da Mighty Pupiduno semi-final sangkrai sahi nipu mangagi quarter final match ki sanakibada Thawal District ki PH Iranjit na Imphal West ki Ronan Soibambu sahi yang mataki men singles ki quarter final match singda Imphal West ki Johnny Mahesh Wahangbam na Kaching District ki Naurem Britain bu Sedani Sino Imphal East ki W Amusna Maitena Kaching District ki Moirangthem Sana Tomba bu Sedani Sino Imphal West ki M Surjit na Sandel District ki Augustine Analbu Set Ani Sino da Mighty Piduna semi-final sangkrai sahi yang mga mataki quarter final match sa Senapati District ki Mukesh na Imphal West ki Umakanta bu Set Ani Sino Bisnupur District ki Ais Inaungcha na Senapati District ki PP Ronan bu Set Ani Amada Mighty Piduna quarter final sangkrai sahi kuntra mga mataki quarter final match singda Bisnupur District ki R.K. Henry na Imphal East ki Debrata Konchambu Set Ani Sino Thawal District ki L. Premjit na Imphal West ki N.G. Chandra Kumar bu Set Ani ama Imphal West ki K. Ravi Shankar na District asigi K. Jenas bu Set Ani Sino da Mighty Piduna semi-final sangkrai sahi nipu mataki men's doubles ki sanakiba quarter final match ta Imphal East ki L. Socrates amadi Imphal West ki P. Bilas ki Jurana Imphal East ki S. Sur Kumar amadi Y. Yoremba bu Set Ani Sino da Mighty Piduna semi-final sangkrai sahi mataki men's doubles ki sanakiba quarter final match ta Imphal West ki A. K. Sadananda amadi I. Santi Kumar ki Jurana Imphal West ki S. Motila namadi Imphal East ki T.H. Ajit ki Jurabu Set Ani Sino da Mighty Piduna semi-final sangkrai Kuntrani Toy Shuba Governors Cup Invitation Polo Tournament ki Aroiba match da X Polo Club Wangkai amadi Singkai Hunpa Polo Club Kongpal ga sanaragani Manipur Horse Riding and Polo Association gi meng makhada tha sigi tang kunithoi degi Nupagi Polo Team Nipan amadi Nupigi Polo Team Manga Punna Polo Team Traumdoi na sarug yaduna Imphal gi Mapal Gangjibung Polo Ground da no odd basis chathariba Kuntrani Toy Shuba Governors Cup Invitation Polo Tournament amadi Kunma Toy Shuba Governors Cup Women's Polo Tournament ki ngasi sanakiba Kuntrani Toy Shuba Governors Cup Invitation Polo Tournament ki ahanba semi-final match da
Ex Polo Club Wangkhaina Assam Rifle Polo Timbu Panjan Nepal Tarukta Maitiba Piduna Final Sanghibane Ex Polo Club Wangkhai gi Mai Pakbi Panjal Singadu TH Jacob na Anisuba Sakar da Panjal Mari Sanki P Ojit na Anisuba Sakar da Panjal Ama Amadi Ahum Super Sakar da Panjal Ama Punna Panjal Ani El Atang Bana Ahanba Sakar da Panjal Ama Amadi TH Santos na Mari Super Sakar da Panjal Ama Sanki Match asida Mighty Kiba Assam Rifle Polo Team gi Panjal Singh Aduna S Bonbon na Ahanba Ahum Subamadi Mari Super Sakar da Panjal Ahum Sanki L Joy Kumar na Ahum Super Sakar da Panjal Ama K.A. Sandra Kumar na Ahanba Sakar da Panjal Ama Amadi M. Kuber na Ahum Super Sakar da Panjal Ama Sanki Ani Suba Semi-Final Match ki Sanakibana Singkhayunba Polo Club Kongpal na Black Wasp Polo Club Babu Parabu Panjal Taruk Marida Matibu Piduna Final Sangkre Singkhayunba Polo Club Kongpal gi Mai Pakibigi Panjal Singadu Ti Laisembana Ahanba Ani Subamadi Ahum Super Sakar da Panjal Amamam Sanki TH Kaubuna Ani Super Sakar da Panjal Ama O Rojaramadi A Alex na Mari Super Sakar da Panjal Amamam Sanki Sathari ba tournament asigi aroiba match tha asigi tang kunipal da Ex Polo Club Wangkhai amadi Singkhayunba Polo Club Kongpan ga sanaragane Amaromda kunmathoi suba Governors Cup Women's Polo Tournament ki ngachi sanakiba ani suba semi-final match na Assam Rifle Women's Polo Team na Ibudau Pakham Polo Club Malombu Panjal Taruk Amada Maitiba Piduna Final Sangkre Assam Rifle Polo Team gi Mai Pakibigi Panjal Singadu O Victoria na Ahum Super Sakar da Panjal Ama Amadi Mari Super Sakar da Panjal Ani Sanki M. Inaurembi na Ahanba Sakar da Panjal Ama N. Lakshmi Amadi Ais Pita na Ahum Super Sakar da Panjal Amamam Sanki Match asida Mighty Kiba Ibudau Pakham Polo Club Malongi Amatangarba Panjal Aduna Y. Ranjana na Mari Super Sakar da Sanki Sathari ba tournament asigi aroiba match tha asigi tang kunipal da Assam Rifle Polo Team amadi Singkhayunba Polo Club Kongpan ga sanaragane Tarasuba MNCAW Pralhada Madi W Ramananda Elite Trophy gi ngasi sanakiba matching da Model Club Singamakha Madi PTRC Pasoi Part 4 Mai Pakre Manipur Cricket Association MNC gi meng makada tha sigi tang mapandagi team tarani thoina saruk yaduna Model Higher Secondary School Oriental College Ground Moijing Public Ground Thawal amadi Larinjam Public Ground Chathariba Tarasuba MNCAW Pralhada Madi W Ramananda Elite Trophy gi ngasi Moijing Public Ground Thawal da sanakiba match ta Model Club Singamakha na SCCC Singamaibu run kuntrada maitiba pikibane match asida Model Club Singamakha na to singamduna ahanba betting tawkibada apiba over nipuda wicket mapan turaga run chamagumputra tret lauki Masigi Pakumda Anisba betting Tokiba SCCC Sinjamaina over Kunipan ball Amada wicket loina turaga ran chamagani putare kag lauduna match asi mighty kibane match asida Model Club Singamakagi Sanaroi Dibak Nauremna wicket Maria Madi ran Mari lauduna man of the match ta ki Larinjam Public Ground Sanaki Bam match tana PTRC Paswai Part 4 na KCC Kongbabu ran Sani Sunda Tarukta mighty piki match asida KCC Kongbu na to singam tuna building Kanki Ahan betting Tokiba PTRC Paswai Part 4 na apiba over nipuda wicket taruk turaga ran sani humathoi lauki masiki pakhumda anisuba betting Tokiba KCC Kongbana over taramanga ga ball mangada wicket loina turaga ran yankhai manga khak lauduna match asi mighty kibane match asida PTRC Paswai Part 4 gi sanaroi RK Rex na wicket nipa namadi ran mapal lauduna man of the match ta ki Elite Football Academy Konta Ahalob Mayangpan United FC Amadi Milan Football Academy Major Dr. Laisam Jotin Singh Ashok Sakram Memorial Football Tournament ki quarter final sangkre All Manipur Football Association na support toraga Indian Army na sinduna tha sigi tang kuntaruk team taratarung na sarug yaduna DSA Bishnupur ground da no odd basis sathari ba Major Dr. Laisam Jotin Singh Ashok Sakram Memorial Football Tournament ki ngasi sanaki ba mari suba pre quarter final match ta Mayangpal United FC na Isokpu penalty shootout ta goal taruk manga da mighty piduna quarter final sangkre manga suba pre quarter final match ke sanaki bada Milan Football Academy kaibina KNK bu goal ama sinoda madi taruk suba pre quarter final match ta Elite Football Academy kontha ahlupna Trupu Nambol bu goal ahumani da mighty piduna quarter final sangkre
Tarahomdoi Suba T20 Manipur Veteran Cricket Tournament ki ngasi sanakhiba matching da BSC Team A Brahmapura Madi Cyclone Thamiban Mai Pakre Manipur Veteran Cricket Association gi meng makhada tha sigi tang ahum dagi team kulhumdoi group mari thongna khaidutuna Langthabal Public Ground chathariba Tarahomdoi Suba T20 Manipur Veteran Cricket Tournament ki ngasi sanakhiba ahanba match ta BSC Team A Brahmapurna LCCC Lilong Chajingbu Ran Kuntra Mangada Maidipa Pikibane Match asida BSC Team A Brahmapur gi sanaroi Tarunna wicket ahum amadi Ran Nipumanga Lauduna Man of the Match Taki Ani Suba Match ki sanakibada Cyclone Thamibanna YCC Wangkaibu Ran Kuntareta Maidipa Pikre Match asida Cyclone Thamiban gi sanaroi Tiken over Mari da wicket Mari Lauduna Man of the Match Taki Thagachari Makata Basanabagi Paum Pizari Manipur Club ki Thomi Singda Uniform Yentopagi Thoramama Club Asina Sinduna Jingmerong the Leba Manipur Club ki Presidential Oibaga Luinana Wangkai AC MLA Su Oiriba Tangzam Arun Kumar ki Yum the Pangtokre Thoramadu the international football player Suresh Waheng Bamna sponsored Toba Uniform Sing Manipur Club ki Thomi Singda Yentoke Thoramadu Mari Lenana MLA Arun Kumar na Manipur Club na film amadi sana khona ba yauna khiram kaya da khunai asigi damak loriba thodang ase thagat ningai ne asigumba thodang kaya ase nungai yaifaba amadi ing tappa Manipur amagi damak makhata na lorkhigani haibagi thajaba lai haike Yumbirel Khut Club ke YKC Nachongna Sinduna Anisuba District Level Open Knockout 5-a-side futsal football tournament YKC Trophy ngasitagi Nacho Maning Public Ground Hokre Team Kuntarukna Saruk Yaduna Chatakadaba tournament Hokdokpagi Thoramda Minister Govindas Konthauzam Moirang Kendragi MLA Thongam Santi Yauna Miyoi Kyana Saruk Yake Ngasi Ahoba Numitta FEADO Club Nacho Amadi Manglemba FC Kainoga Sanabada Manglemba FC Kainobu FEADO Club Nachona Ani Shinoda Maitiba Pikre Bisnu Naha Youth Federation Yairipo BYFY na Sinduna Pangthokpa Team Taratare na group Mari Khaidokuna Tha Siki Taruktagi BYFY gi playground Zatarakiba second Yairipok Trophy 9-a-side Manipur Open Football Tournament 2026 ki ngasi sana kiba ahanba semi-final match ta Yairipok United Mai Pak Tuna final chang mangam kre ngasi sana kiba semi-final match atu da Yairipok United na John FC Achan Bigai bu goal ahum amada mai chiba PK anisba semi-final match ta BYFY A amasung TMFC Yairipok anina hayeng sanagani Haujaroi bada maroi pau amukana pizari High Court of Manipur gi stay order asina Manipur University gi aranba tawba singda achobo para ama oihoragani haina case en high cray Afaba mahiroi puthokna bawkona bana oza singi thodang oibiu oza gi thodang lobagi mahutta rasti da yakunbiganu haina MLA Thongam Santi na phongdokre Conflict and unrest in Northeast India emerging challenges haibasida nimithumni chathakadaba hybrid national conference hongdokre Amadi Lenga Gamadi Miyangi Athingba Sing Loktoklabadi Manipur su Vietnam gumna Malemgi Lamkoiba Miyoi Masin Khangdana Lakpa Yabagi Oithokpa Leiri Ngasi goina Istv na pizaba pawmatang solution jare miyang tabiriba singbo amka hanna khurumjare